अहानबदा मरुअ पाउ मणिपुर चौखट माइकैदा खोंजेल यांगना संगसिनबा ngamliba asi lamdam asigi miyamna lenga asida thajaba thammanani haina chief minister N Biren haikre NSCN IM ge lanmi singna Indian Army ge personnel kuntrama thoi pung ama makhairom overpower tawduna fajinuna thamluri Maitai Pangal Serut Tribe ki list chalhalu haibagi davi tawduna MPSDDC nasu khongjang sangsin ba hokre Biochemical pesticide amadi fertilizer ka hena sijanabana lofom ke amangan batanatana akoibagi phibam su sokale haina KBK Imphal ki senior scientist S Mohibalana phongdokre Mami TV News Update Meeting Tabiru Kuding Makpu AMARJIT THOKCHOM na taram na oksari hojik pau masa khaina pijari Manipur legakna nongna paikhalakpa project amoina Imphal East District ki Androda Manipur State Power Company Limited MSPDCL na nongna saba 33/11 kV power sun station ngasi Chief Minister N Biren na hongnabi matungina sangadana miyamda khusin nakre Thorom maduda Power Minister Thongam Biswajit Education Minister Thonawjam Basant Kumar Andhra Kendra gi MLA Thonawjam Shyam Kumar amadi mari leina baloisangi official sing saruk yaki Thorom maduga mari leina na wangang naduna akoiba athoiba mitunglen oikiba Chief Minister N Biren na ngasi sangariba 33/11 kV power sun station asina maikei adong gi mafam kaya da mai piba ngamlagani khongthang asina lo singuba yauna hiram kaya da kana ba piba ngamlagani Hojik Manipur Chaukat Maikei da Khongjel yang sangsin mangamliba si lamdam asigi miyam na lengak asida thajaba thammanani Bharat ke Prime Minister na leiba asigi yumthong khuding makta mai phanganaba panam thamli haiki Thorom madugi makha tarak boina Androgi Pickup High School gi nauna saba famung sama leiba girl hostel amadi nauna saba classroom tarasu Chief Minister na hongnabi matungina sangaduna khusinaki Bharat lengaka Santi gi wari sanariba Nagaland based over lalholo NSCN IM gi lanmi singna Assam Rifles ke person kuntrama thoi pung amarom hena fajin thamluri hairi hariba thodo ase ngarang nungtil pung ani makhairom tawa matamda Nagaland gi Parel district ki manung sanba Jaluki da thokibani hairi Pausina makha taribadi kungamanga suba Assam Rifles ki kangbuna Jaluki gi lambi da lakpa matamda mafam aduda leramba NSCN IM gi masing yamlaba Naga Army singna overpower towerga fajinuna thamkibani NSCN IM gi lanmi sing aduna makhoi gi area lansinuna AR gi kangbu adu sangsila I haibagi maralda AR gi kangbu adu fajin kibani hairi thodo adu thokle haibagi pau Assam Rifles ki makok thong singna pau phangbadagi Ceasefire Monitoring Cell da pau faunaraba matungda fajin thamluriba AR sing adu thadokhi hairi Maitai Pangal Scheduled Tribe Demand Committee na ngarang dagi hoduna Maitai Pangal singbu Maitai Pangal Scheduled Tribe ki list da chanhallo haibagi dabi tawduna khongjang sangsin ba hokre Khongjang adugi saruk amoina ngarang dagi MLA amasung minister singda memorandum pisin ba hokre ngarang ahan manamita mayang Imphal Kendra MLA K Robindro amadi Khetrigau Kendra MLA Sheikh Nurul Hasan da miyamna sangsinuna memorandum pisin ki hairi Memorandum pisin ba aduda MLA animakna demand asi maram yamna sai makhoi gi maikei dagisu soidana mating pangani haibagi thajaba Maitai Pangan Scheduled Tribe Demand Committee da pirakhi hairi khongjang aduda saruk yakhiba MPSDDC gi BP gi thogai puriba Haji Arafat khulakpumna phongdokhibada Demand Committee gi maikei dagi MLA ani
the memorandum pisin bagaloinana maitei pangalna scheduled tribe list channa bahonabada mating pangbiu amadi assembly da resolution tobiu haina taksin khi haiki committee hina taksal lapada always matam pun mukta MLA sing support to you loina recommend to bugo loina manipur sarkana thu matam the all India gi lista maitai pangal asibusu scheduled tribe lista chalhan view hai bo phomato akoi ninghan bole tana akoi committee amadi myam homna akoi khungjang asi changsin jagani hai bo phom tamde aikoi gi ipa ipu singna ngalingi matamdagi organic farming mai pakna chatharami Saukhatlabani haiduna biochemical pesticide amadi fertilizer ka hena season akibadagi lofam kaya lebak le hawmang batanatana akoi bigi fibam da satina soale haina KVK Imphal iski senior scientist amasung head S Mohibalana phongdokre wafamasi nimit bari ni sathagadaba integrated farming system in mushroom cultivation vermi composting and fish farming hai bahiramda pangthokwa training program hodokpagi thoramda akhanaba mitung oina saruk yaduna phongdokhibani Federation of Civil Society Organization folks na sinduna pangthokpa thoram aduda Mohibalana makhatana hai Science and Technology saukhatlabani haiduna lau singu tawbada har amadi tilanadak paksana sizinabadagi aikhoigi akoiba amadi haksangna makhal kayagi laina layong kaya thorakpadagi natural cultivation amuk chathaba horakle mahusagi lau pathap ase aikhoigi ipa ipu singna sahi kayagi mamangdagi mai pakna chathaduna laklabani yum mama palabadi pukri ama thamduna nga yokpa sa san loiduna makoigi mathi mayungna ingkhol amadi laugi mana masing gi har oina sizinarame masigi mathakta lau lokpa loi khraba matungda charu kaya mai thaduna manghan bagi mahutta charu kg amana sengum kg ama puthoktuna aikhoigi environment kanbatanatana senthok ambi se hengat hali maramaduna aikhoigi naha singna aikhoigi akoiba kanbagi mathakta senthok lambi hengat handuna saukhatpa khunai ama puraknaba hodasi hairabadi training program yauriba singna training dagi fanglakpa wakhal losing adu thabak oina pangthoksi haiki tongan ba trainer yankhai ga taruk lomna saruk yaduna pangthokiba thoram aduda Central Agriculture University gi din Professor Indra Sarang Themna athoyu metung amadi Fox gi President TS Maniharna thoram mapu oina saruk yaki land condition, geographical condition, tungan pa ecological situation sika chana ba karamba mafamdana karamba component ka integrate tawra chana gani haibna chimba sinsi chana ka do mafam sinsa integrated farming system model se advice soje develop tawra ba khona je Manipur Technical University ki Vice Chancellor Oramba Dr. Bhabeshwar Tongbram ge appointment order High Court Manipur na chan ahan khidre mahak Vice Chancellor oibada qualify oidabagi mathakta suitable oidabana tha ahum ni manungda naunu recruitment togadabani haina order tokre Haukiba lising ani kunga mathogi November 9 da Manipur lengaki Technical Education Deputy Director oiramba Dr. Bhabeshwar Tongbrambu Manipur Technical University gi Vice Chancellor oina appoint tawkibabu matik sade haina High Court of Manipur da tharakiba tongan merit petition marigi while tarab matungda court na thengkhang kaya chatharak laba matung ngarang court asina Vice Chancellor oibagi appointment order adu chatnaba yaroi haina Irai Namita order Tokibani. High Court of Manipur gi Justice MB Muralidharana Takiba landmark wherever order adu court file Torakiba writ petition civil case number 805 of 2021 791 of 2021 70 Nakpigani 807 of 2021 amasung 825 of 2021 Marimak Pisinduna while chatharak laba matung court asina mamang sahigi December 19 da final hearing pangthok laba matung da nimit adumakta da reserve tawduna thamlakraba matung da judgment amasung order adu ngarang irai nimit ta laukthokibani Inspector General Assam Rifles is na
media da thadorok paserol amada fare hariba Lakipur ward number 9 dagi Sairem Basanta Singha Elias Bomcha Elias Angamba sahi kuntra mapan apokpa S Gopi Masa Singha PLA gi active cadre nati kumjali singani taramathoi gi November anida RPF tagi Thoburen loisangi yathang matungina party dagi tanthokraba misakni haina aina thingkraba lalholuf Revolutionary People Front ki Deputy Secretary Robin Kumana thadrok paseron amana hairakli seron aduna makha taribadi Sairem Basanta Singha India government ki homecoming policy makhada government ki marek mahausaduna leibatanatana Assam Rifles na makhoi gi khutlai oina seasonary ba miyoini ing kumjali singani kungani thoigi September thada police na fadna jail da leirambadagi Assam Rifles na lokthokuna makhoi gi ID card piduna thabak seasonaduna leiba mini haina phongdorpaga loinana Assam Rifles na seasonary ba miyoi ama drug ka loinana far matungda PLA active cadre fare haina sandok liba asi kari maramgino Basanta se Assam Rifles na amang ba taithokna ba sei capspo amagumna seasonaba yaba makai seasonaba matungda kana dre khanduna laktuna lamthok libara Pariba drug ase Basantagi drug sumlabra haiba wahang kaya su hanglakle Cherola duna hai RPF ase drug lalon bani haina maral season aba honari basi karisu kanaroi RPM na drug ki mayokta Manipur gi tungi yumbirel sing kananaba khongjang sangsili amasung India leingakna sandokba drug ki lan miamda phongdokli haibasi miam pumbana mayek sengna khange security force singna khurak hangdana hangdaba makai sogri yungbadona yungdana leiriba lambel asi fauduna drugs sing Manipur da pusilakliba amasung marang kaina phanglibasi karamna sanglibano amasung phanglibano ing kumjali singani kungani thoigi December tha hogalakpada Technopol manungda Assam Rifles na thamliba Myanmar gi lalhobani haijaba People's Defense Force PDF ki maru oiba commander amaga konana drug mayam ama mafam aduda posting tariba Assam Rifles da fai Assam Rifles na PDF ta tamu manungda leiriba mitai lalhoba kappa ngamlabadi mi amasung pot thadokani haiba aduda PDF na hairibasing aduna yaduna Assam Rifles na fariba drug amasung PDF ki commander adu thadoki Masida senariba drug sing asi kadai yaukharbage Handak Manipur Police Commando khara drug ka mari lenana fai makoi sing asi karamna amadi kaidobagi faribano Assam Rifles na faraga thadokriba drug asiga mari lenabra Basanta amasung Police Commando sing fariba asi independent public inquiry ama tawrabadi asumba soidana thokani India natragana state government da thajaba thamlabadi asumba phanglaroi lot khragani Manipur state ki war against drug asi security force singna maru oina Assam Rifles na sanariba drug ki lila asida mai pakadoriba ra hairakli Lengak na sangsilib war on drugs makhada satharakpo oina Sandel gi Jafo Bazar da district police Sandel gi osin lusingba police ki team amana ngarang drive sathakre drive aduda nupi ama Sandel gi Jafo Bazar da yuga konana phagat khre hariba nupi asi sarto tonpe sahi kuntraga manga apokpa sarto maipak kawi Senapati district ki Nungkot village dagi haujikna Sandel gi DC lamkhai da leibani hairi Parabi nupi adu na famba dukan dagi beer bottle saniga marfudra humdoi amadi local u bottle marfudra su phagat lei hari State asida thangna miyoi amata nauna COVID positive oiba miyoi thengnaraktaba sayol ama mafung pharak lei haukiba pung kun traga taruk asida su nauna miyoi 76 COVID-19 test tawbada miyoi amata positive oiba thengna khidabaga loinana hojik active case amata leitabana COVID free oiba state ama oire hojik fawbada state asigi oina apunba miyoi lakh 13 lising humpuga humdoiga samapan kuntraga nipan COVID-19 test tawkre makhoi sing adugi manungda positive oikiba apunba misingna lakh ama lising kuntramapan ga samapan kunga marini laisat asina Laikidaba migi masingna lising aniga samaga
nifuga mapandagi hengattana leiri laichat asidagi ngakthoknaba tha asigi kunga tarukta miyoi 19 nauna covid hidak kapthok kibaga loinana hojik fawbada cumulative case ngakpigani cumulative dose lakh kuntragani thoi lising humfuga taret ka samanga supna ani hidak kapthokre masigi manungda ahanba dose na lakh taraga taruk lising nifuma panga samaga tarama panni ani suba dose na lakh tarahumdoi lising kuntra nipanga satruk nifumanga aduga precautionary dose kapkhiba masingna lising lakh aniga lising marfudra taret ka satret kuntraga nipan oiri sahi asigi January taraga nithoida SCDS project kaksingi worker sing launaba CDPO na pause amada recruitment rule ngaktana notice thokre maramaduna mari leinaba authority na athubu matamda thidopidana matik saba action lokat piu haina joint non government voluntary organization JNGBO kaksingi shirol amana harakli organization asigi president KSIS Chatradhari Singha amadi General Secretary N Bhaigachandra Singhana khuyek pidun thadorok paserol aduna makha taribadi CDPO na thokiba notice aduda Anganwadi workers singi matang dasu effective date ka appointment date ka matam khenhale masina takpadi aran makhara sathare haiba mayek sengna takle maramaduna mari leinaba singna athubada meeting sambiu hairakle January kunga mangagi numidang wairamda Urkul town gi Gandhi statue manakta bom pokai hanuna miyoi mari asok apan nang hankiba thodo adu yamna sokhattaba minungsi yaudaba terrorist ki thawongni haina United Naga Council UNC na thadorok paserol amana hairi serona duna makha taraduna UNC na thodo adu gi matangda tumina khak leithokloi aduga thodo adu condemn tawraduna thodo adu mipum khudingmakna condemn tawfam thoi aduga asigumba culture amuk hana tobiganu asigumna thawong asina chamjaraba micham praja singda awa ana piba praja miyamna pamde hairi serona sina hai mari leinaba competent authorities sing senariba miyoi sing adu athuba matamda phaduna justice ama purakadabani Naga body asina lamdam masida violence sing thadoklasi aduga lamdam masid santi leiba maraset palamdam ama ohelasi hairi State asidagi Kendra Vidyalaya Lamphel Pat Tamlibi Satri Amana ngarang New Delhi da leiba Talkatora Stadium da Pariksha Pe Charcha lisingani kunga humdoigi anchoring tawkibabu Prime Minister Narendra Modi na honor tawkre hairi Brahmachari Mayung Nistha Kobi Kendra Vidyalaya number 1 Imphal Lamphel Patta class 11 science tamlibi nupi masa asina pariksha pe charcha lisingani kunga humdoigi anchor oikibani event aduda Prime Minister Narendra Modi na state singi satra satri sing interaction tawduna lakadoriba examination singda akiba leitana amadi stress yaudana examination ningthina saruk yaba ngamnabagidamak wa kaya ngangkhi hairi ngarang pangthokiba event aduda Union Minister State Education RK Ranjan Kendra Vidyalaya Sangathan gi Commissioner Nisi Fande amasung Joint Commissioner Ajit Talongjam saruk yakhi hairi ngasi Madhya Pradesh ki Bhopal da Air Force fighter jet Sukhoi Su-30 amadi Mirage lisingani training exercise tawringai da khangaudana pokhai khre hariba jet hariba jet fighter anima asi Gwalior Air Force base tagi paikhalakibani Sukhoi 30 amadi Mirage 2000 adu mathang sina pilot ani amadi pilot ama khakta yawi haina official source amana hairi pilot ohungi manungda pilot ani di tamthina sokpadagi manakna pa hospital na laikanari aduga atopa pilot amana hojik fawba thiba khangdara leiri thodok khomda hojik rescue operation chathari haina official source amana hairi
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯄꯤꯕ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯔꯖꯤꯠ ꯊꯣꯛꯆꯣꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅ ꯑꯣꯟꯖꯔꯤ Welcome.